Indian Record Society Manipur State Branch na Hauju Manipur da thoiba ising sauksiga mari leinana Thakna chananaba isingi awaba si yumthong khudimakta maduri khudong sadaba leire maramaduna aikogi water purification koi filtration haitare ko sigi machine sina lekai lekai da lamlamda mathok taba mafam singda red cross ta pau habiro adugo loinana aikoi mafam duda la akanda mayamda afaba thakna nabi sing pi na nabagi adu mi thorang adu akoi lokhat sake akoina contact obu yabada akoi MG avenue da leiba akoi office ta haibira basu yare or natragana telephone number ka haibio akoi secretary na telephone number ma ai hand jage adu zaida ab mayamna ring to biro akoi du khuda lakso telephone number Mayamna ising da ka leiba matam da thakna sana ising da ka leiba matam da 9436280617 da contact to birakpa yani amuka hanna haijage 9436280617 or 8575476366 8575476366. Thank you.